Phibam Thina Soglaba National Highway number 137 A Maya Lambi Sayol Nipan Gamano Lambi Simi Tabak Packet Kadavani National Human Rights Commission Direction Pikri Maya Lambi Hiraga Kangnapa National Highway number 137 A Gipibam Soglaba Lambi Sayol Nipan Gamanunda National Highway Authority of India NSAI na Tabak Packet Kadavani National Human Rights Commission Direction Pikri National Human Rights Commission pikiba direction number Manipur gi maru oiba lambi singi manungda ama oiriba NH 137 A Maya lambi gi phibam ka hena phataba maramna lambi asibu lifeline oiriba khunja singi punsi da khudong thiningai oirakpadagi masibu yengsinanaba mayang Imphal Thana Wangkhai Laikai digi activist Asem Rosana complain ama thaki madugi matung tarakpura National Human Rights Commission na complain siki khudam sangdam photo CPGRAMS registration amadi speed post ki proof na singba yauna yengsilaba matung National Highway Authority of India ki chairman na thaba as kudaktagi pekhanaba document sing thadun direction asi pikibani maru aina authority na sayol nipan gi manungda lambi sembagi thabak pekhatpa matamda complaint toriba miyoy si yawgadabani amadi miyoy si da thabak pekhatli highway gi pau su pigadabani haina NHRC gi law division na ngarang sirol amasu thokri Panbayabadi complainant oiriba Asem Rosan Ministry of Road Transport and Highways ta CPGRAMS amadi speed post ki kuthang lambi asigi complaint thaba laikhrabani adubu thabak to onthoraktaba maramna National Human Rights Commission yengsinbinaba complaint tawkhibani Myanmar border sakhangdaba khulai paibising ambush tawrakpada ahum suba AR gi CGO ama personal ahum sokli ngase upung mari makhairam taba matamna Nepal district ki Myanmar ga tainaba border pillar 85 amadi 86 2 gi lonaba Saibol amadi Maringthel village ki manakta leiba ahum suba Assam Rifles ki posta khulai paibisna nongmai amadi bom yauna akanba mong attack sa tharakri hari madura Assam Rifles ki JCO ama yauna personal mari sol hari Assam Rifles ki maikei digi su sakang dabasing adu gi maikei da handru nomai kapki adu bu khulai paibising adu amambagi khudong sa baloraga jungle gi sok sien khri Haujik su makata na thawdok thokpamda ahenba security force sing sinduna thi humbagi thabak chathari hari kuthokna baduda AR gi JSO ama yauna personal mari soki solaba JSO adu gi mamingna Shankar kawi aduga atai soklaba personal sing aduna Pravin Singa A Rakesh Sanjib kawi soklaba AR gi personal ahumak lai makong da leiba military hospital da Haujik lekatnari thoidokna khudong thiningai oidri hari panbayabari sakangdabasing adun AR gi post adugi maikei kayadagi bom yon afaba mokal gi khulai sing sizinaduna landarakhibani thawdo adu karamba lalholumna satakhibano haibadu haujik phawbi gi unadi kanamatana claim torakpa leitri hari Manipur thoklibe irang asida yumai sakraba singi pirakliba compassion asi lanjenarakliba singsu ustabani deben Manipur thokliba sahi ohum pharakadoraba irang yumai sakraba singi pirakliba compassion khutpi asi lanjenarakhiba singu ustabani Kangsup singkhonggi oina compassion asi handokani lauba ngamloi haina kangsup singkhong ki lanjenarakhiba apunbegi maikei gi phongdokri ngasi Manipur Press Cup ki thangjing hola pangthokiba paumi sing unaba amada thinguzam debena paumi sing phungdokhibadi Manipur gi irang asina maram oiduna yumai sakraba singi compassion asi Manipur lengak leiringai matamda Paka gi yum sana lupa lakh tara pi thabawkre aduma po piramliba compassion adu semdoktuna yamna hanthaba senpam da lanjenarakhiba singbo usittaba mong da account da paisa kapsilakpa haibisi aikhoina taraina lawdi yumai sakraba haibisi punamak makok tagi hawgadoribani masida miyam gi apunbegi oina yengduna lupa lakh tara da yakhibani aduma pu amuk nauna semdoktuna lupa lakh ahum da hantarakpa haibisi lanjenarakhiba singbo usittabani Compensation ki account da kapsilakhiba sanpham sing kangsup sing khonggi oina ngasi BDO office ta handolaga naiki Huidro amadi sekta lonabada Saba thong December ama phawda loisindrabadi mathang numitegi urkhul amadi sekta lambi matam kaktana ban tawraga na hana Laothokhre PMJSY gi makhada iril turel gi huidro amadi sekta lanabada Saba thong December ama phawgi manungda loisindrabadi mathang December ani dagi Imphal urkhul lambi Kaibi lambi thingbagi khongjung horagani haina Bridge Construction Demand Committee Iril River Hoidrom Sekta gi convener Yungkhaibam Bosana Permission phungdokri ngasi thong makhong adu permission unabada Bosana permission phungdokhibada PMJSY Phase 11 B1 2017-2018 gi makhada Saba RCC Bridge asikumza English ngani ga taraga mapandagi Saba khibani maintenance ki senpham yawraga puna lupa lakh Satruka Maudraga Mangaga Point Yankai Humdoi Kaitoki Thong Asiga
Nongmotda orek yum taminakhiba itam nongoi gi thongdi sahi anirong gi mamang gi saba loiduna miyamna sadok sin tokre hoidrom sekta gi thong asina masi lengdana lairi nauna saragdiba thong asigi manakta lairiba hanagi suspension bridge gi phibam phatabana lanthok lansin tawbada khudong thiba thokadra haibigi mi painare hanagi thong asida angang sing school satok sin tawbada khudong thiba thokadra haina mi painarabasu sattaba yadabadagi adumak sanari mangna makhatana hai nauna sariba RCC bridge asi sabada mangam sanadaba handak seigi me thargi thabak lepkhibadagi makha takhitri thong asu lusindabagi mayokta ngasi sekta amadi huidrom gi club maira paibi amadi Development Committee ki apun mami pham dun December amagi manungda thong saba lusinna ba hotnadrabadi mathang December ani degi urkhul lambi amadi kaibi lambi matam kaktana ban tawna bu warep lokhibani December amagi mamang madi leinaba department amadi contractor sing laktuna thong saba lusinna ba hotnabi waiki Kanglon kaina mathong khangdana hanglamba hostel boarding singi mathakta AIMS na akan mamiyeng sanglagani nandita ngasepam Manipur gi information sector asina hawalakliba mahiroi singi architect oiduna tungi yumbi kya semgadoriba education sector asida lanai hostel boarding tawriba singna niyam kanglon amata yaudana sendalambi ama oina satharakli iramdam asigi mafam kya ising isago hengalakliba masing khangdana maning makha tamna hostel boarding kya salairakli asiguma hostel boarding sing asigi mathakta akan mamiyeng sanglagani haina apunba iraiba ki mahiroi sinpanglup AIMS Manipur ki Education and Academic Affairs ki Secretary Nandita ngasi pamna phongdokri haribo apam sing asi Imphal ki Kwakaithil leiba AIMS head office ta pangthok pawmi sing unaba amada makna phongdokhibani makna makhatana hai mama mapa oiba kya na masa masu sing bu hostel boarding da thamlibasi mai masing tambagi mai tamlinge matamaduda mai masing ge madi wakhal loksing hena lupsinna ba madi aphaba maru sangba masa masu ama oihanningbada natana atopo waklam phai amadi aranba lambi de satkitana asawa thajaba magaloinana hostel boarding sing asida thamliklibani aduba lebak thibadi inkhalakliba mahairoi nupi masa amadi nupa masa puna building amata thaminaba haibisi yamna risk lei haiba miyamna khangnaraba wapni loinana thoningdaba pamdaba thawdok kya mathang mamang thakta kyarak thukibagi paw miyamna hena tanarabana ki Game Village ki quarter sing the sakang daba miyo sing na kian khangan bigi thabak sa tharamba lengana lokhat pham thokpa thabak lokhat piyu samom druba Game Village tama sakang daba miyo sing ahing nongyai ra sanglak tuna mi sam phuba madi akia khang nanghan bigi thong sa tharakli basi athuba matamda mari leinaba department sing na matik saba serak piyu haina uripok apunwa loki secretary samom druba na phongtokre wafam asing asi Major Khulda leiba Manipur Press Cup ki thangjing hol pawmi sing unabagi mi phamda makna phongdokhibani mana makhatan hai saliba tha siki tang kun ga manga mari kun ga taru ki lona ba hingda maitai lon sengna thuktaba mayai mamai mamit khumjinba masak maming khangdaba miyoi khrana Game Village Zone 3 da leiba A quarter number 65, 66, 77, 71, 72 amadi 73 asigi gate chongsilaktuna sanglak quarter sing asida lairibi imungi miyoi sing du uhong pong sathaba madi nupi angang da damka tawba masa soktuna inbegi thabu phaw sathaba nupa singna kian khangan begi thawang asi yamna lebthibani quarter sing asida lairiba miyoi sing uhong pong tawbigi hairabas mari lenaba police station ki team yaurga niyam sumna uhong pong tawbibadi kaidi haina phungduki Mana makatan hai maduna tana masak maming taktaba base thitaba miyoi sing sangna nupa singdana phuba saibigi thabak sa tharakpa haibisi kari geno haiba samamna ba matukali maramaduna Manipur lenga ki mai kai digi lokhat pham tokpa siksin thorangi thabak sapsana lokhat piduna quarter asida lairiba miyoi sing ngakpi senbibigi thabak sa thabiyu hairiba thawng asi atopa mafam sing storagloi haibis leti maramaduna maira paibi lup sing amadi tuan club sangstan sing nasu Mikup na home sing na layo maram maduna hariba miyoi sing asi satharam diba miyoi sing asi athuba matamda Manipur lenga ki miyeng sangbi duna phaduna makhui ki mathakta lokhat pham tokpa ain ge sera adu lokhat pinabasu oripok apun maluk ki maikei diki apul tokhi atopa pauksi madra sumna report tawri Indo Myanmar border da lebi AR gi post khulai paibis na landakre AR mari sokli Ngasayo angan bapung mari ga makhairam taba matamda Indo Myanmar border gi Tengnopal district ki manungsanba Saibol da leiba ahum suba AR gi post khulai paibisingna akan mamong attack sa takri thawdo dur AR personal mari sokli amagi phibam runa laini hadi pausna makhatana hari bana Indo Myanmar border mapung oin operate to bulal hobusingna attack adu sathaba oigani khulai paibising attack sa takiba ahum suba AR gi post asi Indo Myanmar border gi border pillar number 85 amasum 86 ki miada leibani
हाइरिबा मफम असि टेक्नोपाल डिस्ट्रिक्ट की मारिंगथेल विलेज अमसुम साइबोल खुलगसु याम नकनबा मफमनि खुलाई पाइबसिंग अदुना हाइरिबा एआर की पोस्ट अदुर बॉम अमसुम नोंमै राउंड क्या कापसिंदुना एटी अदु सथरखिबनि थाउदो अदुर असम राइफल्स की मैकैदिगिसु हन्नुना पुंखाय अमरुम नोंमै कापनखि थाउदो अदुर असम राइफल्स की पर्सनल मरी असु ओपन नंखि सोगलिबसिंग अदुगी मनुंगदा अमगी फिबम लुना लैरि नोंमै कापनबगी पाउदु फंगबदिगी अहेनबा फोर्सिंग मफम अदुर संगसिलकबदिगी खुलाई पाइबसिंग अदु मफम अदुरगी नंथोकलगा मेमा रोमना चिसिंखि एटी अदु कनाना सथखिबनो हाइबा खांगदुकनबा जगह अदुदा मखातना ऑपरेशन सथबा यावबा इन्वेस्टिगेशन सथबा क्रेडी प्रेसना पंबो पाव की सोर्स अमनदी खुलाई पाइबसिंग एटेक सथरखिबदुदा असम राइफल्स की राइफलमैन प्रवीण सिंहा कौबमना कोकी ये थंगबा सरुक अमसुम ngak की सरुकता नाइब सुबेदार शंकर राम कौबमना ओइ थंगबा खुद की खुनिंगथौ अमसुम खुयाइदा राइफलमैन अदेपुर राकेश कौबमना निंगजोल की सरुकतदुगा राइफलमैन संजीव कुमार कौबमना ये थंगबा खुदसा अमसुम ओइ थंगबा खुदता नोंमैना पानरा सुखि थौदो अदुर का हेना असु अपन नंखिबा अदेपुर राकेश हेलीकॉप्टर लेमखोंग लेबा मिलिटरी हॉस्पिटल लेकननबा पुरखरे माकी फिबम लुना लैरि हेदि प्राइवेट यूनिवर्सिटी सिंह पांगलिंग लिंखतनरकपद सुप्रीम कोर्ट फाउंगखरि प्राइवेट यूनिवर्सिटी सिंह कमदौना सलाइबगी लिंखतपनो हाइबगी रिपोर्ट पिखलकनबा सुप्रीम कोर्ट ना खनखरि लेबासिगी तुआन तुआन मफमसिंगदा मतौ क्रमना प्राइवेट यूनिवर्सिटी पांगलिंग लिंखतलिबनो हाइबगी मतंगदा मपुंग फाबा एफिडेविट अमा पिखलकनबा सुप्रीम कोर्ट ना सेंट्रल गवर्नमेंट स्टेट यूनियन टेरिटरी अमरी यूनिवर्सिटी ग्रांट कमीशन UGC दा खनखरि एफिडेविट अदुदा प्राइवेट नॉन गवर्नमेंट अमसुम डीम टू बी यूनिवर्सिटी सिंह मतौ क्रमना लिंखतपगी करी खुदोंसाबा फंगबगी अमसुम मथौ तौबगी मवोंग करिनो हाइबदु मयेक सिंगना पलकदबन हाइरि मामा मापा ओइबसिंगना मसासिंगबु सेल संगना प्राइवेट यूनिवर्सिटी कयादा माहि तमनबगी सनबी अमा लैरगलिंगगी सैरक्ता सुप्रीम कोर्ट की वफम असी फुंगदोकपनि नोइडादा लैबा एमईटी यूनिवर्सिटी दा तंबी IAS जेन कौबी माहिरुय अमना माकी ममिंग ऑफिशियल रिकॉर्ड ता ओंथोकपिनबा हाइजरकपदा अयाबा पिरक्तबदगी सुप्रीम कोर्ट यौरकलबा मतुंगदा कोर्टना प्राइवेट यूनिवर्सिटी सिंगदा मियेंग संगबा होरखिबनी सुप्रीम कोर्ट मरी लेनबा सिंगदा थाखिबा नोटिस ता पल्लिबा मरुइबा वफमदी हाइरिबा प्राइवेट यूनिवर्सिटी असी मतौ कमदौना लिंखतनिबनो मरी लेनबा अथॉरिटी ना मतौ क्रमना प्राइवेट यूनिवर्सिटी लिंखतनबगी अयाबा पिरिबनो प्राइवेट यूनिवर्सिटी ना करी करम खुदोंसाबा फंगबगी हाबिसिनी तुआन तुआन स्टेट अमदी यूनियन टेरिटरी सिंगदा लैरिबा प्राइवेट यूनिवर्सिटी सिंग कनाना लिंखतलिबनो हाइबदुसु हाइबगी मतांगदसु मरिक सिंपल रिपोर्ट अमा पिखलकनबा खनखि यूनिवर्सिटी ग्रांट कमीशन पीखिबा याथंग अमदा कोर्टना हाइखि यूनिवर्सिटी अमा लिंखतपदा करी करंबा मसाक मथुम सिंग मथौ ताबगी हाइबदु मयेक सिंगना खंगलकदबनी प्राइवेट यूनिवर्सिटी सिंगना फंगलिबा खुदोंचाबदुगी मतांगदसु मापुंग फाबा रिपोर्ट अमा UGC की चेयरमैन मसामना पिखलकनबा कोर्टना याथंग पिखि UGC की ओइना यूनिवर्सिटी सिंगदा माहिरोय सिंग मिंग सन्नबगा मरी लेना सेमकिबा कांगलोनदु प्राइवेट यूनिवर्सिटी सिंगदसु सबसाना सत्नबरा मतिकसाब स्टाफ सिंग मथौ तौब्रा हाइबदसु मयेक सिंगना खंगलकदबन हाइदि प्राइवेट यूनिवर्सिटी अयामना सेंदोंसु तांदबा मांगसु मंगहंदना सलाइबिगी मोंगदा एडवर्टाइज तौरिबसी तसेंगना असुंबा वाफमदा असुंबा वाफम ला हाइबदु खंगलकदबनी हाइरिबो वाफम सिंग असि यूनियन कैबिनेट सेक्रेटरी स्टेट अमदी यूनियन टेरिटरी पुनमकी चीफ सेक्रेटरी सिंग अमसुंग UGC की चेयरमैन मसामंगना एफिडेविट अमदा मयेक सिंगना पाखुम पिरकदबनी अतै अतोपा मखा ताबो ऑफिसर सिंगना महुत सिलगा पाखुम पिरकपु यारो हैना मयेक सिंगना खनखि सही नौरीबी अंगांगदा सेक्सुअल एसोल्ट सथबगी मरा लैरे हैना लौथोखरि सही नौरीबी नुपी मसा अमदा सेक्सुअल एसोल्ट सथरुबा मियेमा फास्ट ट्रैक कोर्ट नंबर 1 मणिपुर की स्पेशल जज RK मेमसा देवीना मारा लैरे हैना लौथोखरि कोर्टना मारा लैरे हैना लौथोखरबा मिये एदुदी इम्फाल ईस्ट डिस्ट्रिक्ट की लामलाई पुलिस स्टेशन की मनुंगसना लैबा नोंगदम मनिंग लेखाइदिगी खाइदेम बेसेम्पोर एलाइ सुरेश मैतैसै निफु अपोक्पा खाइदेम रंजित खौई कुमजा इंग्लिश सिंगनिगा 18 अक्टोबर 12 वुमेन पुलिस स्टेशन इम्फाल ईस्ट की OC दा अयिबा कंप्लेन अमा तौरखि कंप्लेन अदु सही अदुगी अक्टोबर 12 की नुथुल पुंग अमगा मिनिट 5 ताबदा खाइदेम बेसेम्पोर एलाइ सुरेश मैतैने नुपी मसादु ममानबी अमगा लोइनना साबा लुसिंद्रिबा युम अमदा पुरगा सेक्सुअल एसोल्ट सथखिबने हाइदि नुमित अदुमक्तरा जेनिम्स की फोरेंसिक मेडिकल टीम अमना विक्टिम ओइरबी नुपी मसादुदा मेडिको लीगल एग्जामिनेशन सथबदा सेक्सुअल एसोल्ट सथखिबगी खुदम फंगमखि अक्टोबर 13 की नुथुल पुंग 5 ताबदा 21 ओइरिबा
Biswamborbu Langolda leba Sijo Hospital manakta phaki Proxo Act 2012 ki makada oil sa thabada MUSC mara laire have sapsana khamam kibani atuba matamda central hearing pangthokna ba maral gi matu ina sarak thangalagan hari Nepal gi anoba sel yekta India gi lam amakhoi gi ni haiba map yorakri Nepal gi central bank na nauna puthokpa lupa chama satpi gi sel yekta India gi lam amakhoi gi ni haina claim tawba map yorakri Kalapani Lepulek amasum Lempia duran na singba Yetnariba lamgi saruk sing Nepal gi haina claim tawba map adu anoba sel yekta hablakibani Yetnariba lam asigi matang Nepal da ahan boy ni sahi mangagi mamang claim torok lekrabani Nepal gi anoba map adu sel yeki mayai thangu saruk habli ila masigi matang Nepal Rashtra Bank NRB gi spokesperson Guru Prasad Paudel Naki Lenga ki ware matung in anoba lup sama satpiki selyekta map adu yohan mani Sainagi Bank Note Printing and Meeting Corporation number lupa chama satpiki anoba selyek million chahumro leba adu season hore Kumza English ngani ga kunda Indiana yetna riba lamgi saruk singasi yawbo anoba map ama phongraba matung na Nepal na susap manaba mongda hairiba lamgi saruk singadu makhoi gi hain utpa map ama phonglakibani hairina su Paus na makatana phongdorakli tentakna lusilak poina December mari the Russian President Vladimir Putin India lakadori kungo homdoi suba India Russia annual summit sarugyana bigi damak December mari degi manga phaw Russian President Putin India lakani haina Ministry of External Affairs na phongdokri Prime Minister Narendra Modi na invite tokibigi matung ina Russia gi lusingba adu New Delhi da lakna bigi ayaba pirakibani hairi Kremlin gi makai gi Putin na India da satpegi wapam asi asumbani haina phongdoki Ministry of External Affairs ki statement amanaki Prime Minister Narendra Modi na sebaw pirakibigi matung ina kungo homdoi sub India Russia annual support saruk yana bigi dama President Putin na New Delhi satna bigi thorang tori naminini gi khongchat asida President Putin na Prime Minister Narendra Modi unaduna India amadi Russia ni ki marakta thamnari ba mari gi matang na wari sana kadori hari